ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯀꯩꯅꯣꯝ ꯍꯥꯟꯅ ꯍꯥꯏꯖꯧꯒꯦ ꯁꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯀꯥꯟꯅꯒꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯁ꯭ꯀꯤꯞ ꯇꯧꯕꯤꯒꯅꯨ ꯚꯤꯗꯤꯑꯣꯁꯦ ꯍꯧꯕꯗꯩ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯌꯨ ꯁꯥꯡꯕ ꯇꯥꯔꯒꯁꯨ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯒꯗꯕ ꯄꯣꯠꯅꯤ ꯍꯥꯏꯕꯗꯤ ꯅꯦꯆꯔꯦꯜ ꯄꯣꯠ ꯉꯥꯛꯇꯅꯦꯕꯀꯣ ꯅꯦꯆꯔꯗꯒꯤ ꯁꯦꯝꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯌꯥꯝ ꯀꯦꯃꯤꯀꯦꯜ ꯅꯣ ꯀꯦꯃꯤꯀꯦꯜ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯨꯅ ꯁꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯕꯗ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯌꯨ ꯁ꯭ꯀꯤꯞ ꯇꯧꯕꯤꯒꯅꯨ ꯅꯠꯇ꯭ꯔꯒꯗꯤ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯗ꯭ꯔꯒꯗꯤ ꯃꯌꯥꯏꯗꯒꯤ ꯇꯣꯛꯊꯣꯛꯑꯒ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯣ ꯀꯥꯟꯅꯕꯗꯣ ꯑꯝꯇ ꯈꯪꯉꯣꯏ ꯀꯔꯤ ꯀꯥꯟꯅꯩ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯩꯁꯦ ꯁꯤꯁꯦ ꯈꯤꯇꯪ ꯐꯟꯗꯣꯛꯑꯒ ꯇꯣꯛꯑꯦ ꯁ꯭ꯋꯥꯏ ꯖꯒꯥꯁꯦ ꯑꯗꯨꯒ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯑꯣꯏꯇꯥꯔꯗꯤ ꯂꯣꯏꯅꯃꯛ ꯍꯣꯜꯁꯦ ꯂꯨ ꯀꯣꯛꯊꯣꯛꯑꯣꯅ ꯍꯥꯏ ꯑꯗꯣ ꯑꯩꯁꯦ ꯋꯤꯟꯇꯔ ꯑꯣꯏꯕ ꯈꯔ ꯏꯪꯕꯒꯤ ꯑꯩꯁꯦ ꯇꯞꯅ ꯀꯣꯛꯀꯦꯅꯗꯤ ꯂꯩ ꯀꯣꯛꯇꯤ ꯀꯣꯛꯈꯤꯅꯤ ꯑꯗꯨꯒ ꯄꯩꯁꯥꯁꯤ ꯑꯗꯨꯒꯤ ꯌꯥꯝ ꯆꯪꯗꯦ ꯑꯗꯨꯝ ꯔꯤꯖꯅꯦꯕꯜ ꯑꯣꯏ ꯌꯥꯝ ꯑꯦꯛꯁꯄꯦꯟꯁꯤꯞ ꯑꯣꯏꯗꯦ ꯌꯥꯝ ꯇꯥꯡꯕ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒ ꯆꯠꯂꯒ ꯑꯗꯨꯃꯛ ꯇꯥꯟꯅꯕꯤꯌꯨ ꯌꯦꯡꯊꯣꯛꯄꯤꯌꯨ ꯃꯌꯥꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯌꯥꯝ ꯁꯣꯏꯗꯅꯒꯤ ꯐꯅꯤꯡꯉꯝꯒꯅꯤ ꯑꯩꯅ ꯐꯅꯤꯡꯉꯤꯕ ꯁꯨꯃꯥꯏꯅ ꯑꯗꯨ ꯑꯩꯒꯤꯁꯨ ꯍꯌꯦꯡ ꯀꯥꯟꯅꯕꯗꯣ ꯐꯔꯀꯥꯟꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯁꯦꯝꯖꯔꯛꯀꯦ ꯑꯟꯇꯤꯒꯤ ꯃꯥꯒꯤ ꯂꯥꯏꯌꯦꯡꯁꯪꯁꯦ ꯂꯥꯡꯒꯣꯜ ꯅꯦꯆꯔꯦꯜ ꯍꯤꯌꯔ ꯀ꯭ꯌꯣꯔ ꯀ꯭ꯂꯤꯅꯤꯛ ꯍꯥꯏꯅ ꯂꯩ ꯑꯗꯨꯒ ꯃꯥꯁꯤꯗ ꯎꯠꯂꯤꯕꯁꯤꯡ ꯑꯁꯦ ꯁꯤꯒꯤ ꯕꯤꯐꯣꯔ ꯑꯥꯐꯇꯔꯅꯤ ꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯐꯖꯅ ꯌꯦꯡꯕꯤꯌꯣ ꯕꯤꯐꯣꯔꯗꯅ ꯀꯃꯥꯏꯅ ꯂꯩꯔꯝꯕ ꯑꯥꯐꯇꯔꯗꯅ ꯀꯃꯥꯏꯅ ꯂꯩꯔꯝꯕ ꯍꯥꯏꯕꯗꯣ ꯕꯤꯐꯣꯔꯗꯅ ꯀꯃꯥꯏꯅ ꯂꯩꯕ ꯑꯥꯐꯇꯔꯗꯅ ꯀꯩ ꯑꯣꯏꯔꯛꯄ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯀꯨꯞꯅ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯑꯄꯥꯝꯕꯁꯤꯡꯗꯣ ꯁꯤꯗ ꯁꯨꯝ ꯂꯥꯛꯄꯤꯕ ꯌꯥꯒꯅꯤ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯁꯤꯅ ꯕꯥꯏꯒꯣꯔꯣꯝꯗꯒꯤ ꯂꯥꯛꯄ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯕꯖꯥꯔꯔꯣꯝ ꯆꯠꯈꯤꯕꯒꯤ ꯃꯥꯟꯅꯩ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯃꯃꯥꯡꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯟꯇꯤꯒꯤ ꯂꯥꯡꯒꯣꯜ ꯂꯥꯡꯗꯥꯏ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯥꯒꯤ ꯌꯨꯝꯅꯤ ꯁꯤꯁꯤ ꯌꯨꯝꯗ ꯁꯨꯝ ꯑꯦꯇꯦꯁ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯡꯕꯅꯦ ꯃꯁꯥꯃꯛꯀꯤ ꯃꯌꯨꯝꯅꯦ ꯁꯤꯗꯅꯤ ꯌꯥꯝꯅ ꯂꯥꯏꯕꯅꯤ ꯑꯗꯨꯝ ꯃꯦꯟ ꯔꯣꯗꯀꯤ ꯇꯤꯗꯤꯝ ꯂꯥꯏꯟꯒꯤ ꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯑꯗꯨꯃꯛ ꯍꯦꯛ ꯊꯣꯡꯒꯥꯟꯗ ꯂꯩꯔꯝꯅꯦ ꯃꯌꯥꯝꯅ ꯈꯪꯗꯕꯗꯣ ꯂꯣꯏꯅꯃꯛ ꯈꯪꯕꯤꯍꯧꯔꯣ ꯑꯗ ꯑꯩꯁꯦ ꯁꯨꯝ ꯐꯒꯗ꯭ꯔꯥ ꯍꯥꯏꯅꯁꯦ ꯁꯦꯝꯄꯨ ꯃꯈꯜ ꯃꯈꯜꯗꯤ ꯀꯟꯗꯤꯁꯅꯔ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯐꯕ ꯀꯧꯕꯁꯦ ꯁꯨꯡꯂꯩ ꯂꯩꯇꯕ ꯑꯗꯨꯅ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯁꯨꯝ ꯁꯝꯁꯦ ꯀꯦꯜꯂꯒ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯆꯤꯔꯥꯏꯁꯦ ꯍꯟꯖꯤꯟꯈꯤꯕ ꯑꯗꯨ ꯃꯥꯒꯤ ꯁꯝꯄꯨ ꯀꯩꯅꯣꯗꯨꯅ ꯂꯨꯄꯧꯁꯤꯅꯁꯨ ꯃꯌꯥꯝ ꯑꯃ ꯆꯥꯊꯣꯛꯑꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯇꯧꯔꯤꯕ ꯑꯩꯁꯦ ꯃꯁꯥꯁ ꯇꯧꯕ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯃꯁꯥꯁ ꯇꯧꯕ ꯂꯣꯏꯔꯝꯃꯦ ꯁꯝꯁꯦ ꯑꯗꯨꯒ ꯁꯤꯁꯨ ꯃꯁꯥꯁ ꯇꯧꯕ ꯂꯣꯏꯔꯦ ꯃꯁꯥꯁ ꯇꯧꯔ ꯃꯇꯨꯡꯗ ꯀꯣꯛꯁꯦ ꯌꯥꯝꯅ ꯏꯪꯕ ꯋꯥꯅꯦ ꯁꯤ ꯏꯪ ꯂꯥꯎꯋꯦꯕ ꯀꯩ ꯍꯥꯏꯗꯤ ꯂꯨꯄꯧꯒꯤ ꯌꯥꯝꯅ ꯍꯥꯒꯠꯆꯕ ꯇꯧꯔꯝꯕꯗꯣ ꯑꯗꯨ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯁꯤꯁꯦ ꯂꯨꯄꯧꯅꯦꯕꯀꯣ ꯁꯤꯁꯦ ꯂꯨꯄꯧꯅꯦ ꯁꯤꯒꯤꯁꯦ ꯑꯗꯒꯤ ꯃꯥꯒꯤ ꯁꯝꯁꯦ ꯌꯦꯡꯉꯁꯦ ꯁ꯭ꯋꯥꯏꯗꯁꯨ ꯂꯨꯄꯧ ꯌꯥꯝ ꯂꯩꯔꯦ ꯑꯗꯨꯝ ꯁꯝꯁꯦ ꯑꯄꯧꯕꯒ ꯑꯀꯨꯞꯄꯒ ꯌꯥꯎꯗ꯭ꯔꯥ ꯌꯥꯎꯔꯤꯅꯦ ꯑꯀꯨꯞꯄꯁꯦ ꯐꯅꯌꯥꯝ ꯑꯗꯨꯝ ꯌꯥꯎꯗ꯭ꯔꯥ ꯌꯥꯎꯔꯤꯅꯦ ꯑꯗꯣ ꯑꯀꯨꯞꯄꯁꯤꯡꯁꯦ ꯆꯥꯎꯈꯠꯂꯛꯀꯗꯧꯕꯕꯨꯗꯤ ꯑꯣꯏꯔꯤꯅꯦꯕ ꯑꯗꯣ ꯑꯄꯧꯕꯁꯤꯗꯒꯤ ꯑꯀꯨꯞꯄꯅ ꯍꯦꯟꯅ ꯌꯥꯝꯗ꯭ꯔꯥ ꯌꯥꯝꯃꯤꯅꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯅꯍꯥꯛꯀꯤꯁꯦ ꯁꯝꯁꯦ ꯀꯦꯟꯈ꯭ꯔꯀꯥꯟꯗ ꯍꯧꯒꯠꯂꯛꯑꯒ ꯁꯥꯡꯕꯗꯤ ꯁꯥꯡꯗꯣꯔꯛꯑꯕ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯃꯌꯥꯝꯗꯨꯒ ꯃꯥꯟꯅꯔꯛꯑꯒꯅꯦ ꯍꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯁꯝꯁꯤꯡꯁꯦ ꯃꯈꯣꯡꯁꯦ ꯂꯩꯍꯥꯎ ꯈꯔ ꯌꯥꯎꯗꯕꯗꯒꯤ ꯁꯝꯁꯤꯡꯁꯦ ꯆꯥꯎꯈꯠꯄ ꯏꯉꯝ ꯉꯝꯗꯦꯕ ꯍꯦꯜꯂꯣ ꯄꯤꯄꯜ ꯋꯦꯜꯀꯝ ꯕꯦꯛ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯑꯩꯉꯣꯟꯗ ꯇꯧꯕ ꯑꯩꯁꯦ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯨꯄꯧ ꯈꯔ ꯊꯥꯡꯕ ꯂꯨꯄꯧ ꯊꯥꯡꯕ ꯃꯤꯅ ꯃꯣꯠꯄ ꯈꯣꯠꯄꯅꯤ ꯀꯥꯏꯅ ꯈꯟꯅꯩꯀꯣ ꯑꯗꯨ ꯀꯩꯝꯇ ꯅꯠꯇꯦ ꯁꯤꯁꯦ ꯑꯗꯨꯝ ꯑꯗꯒꯤ ꯃꯣꯠꯄ ꯈꯣꯠꯄ ꯀꯩꯝ ꯂꯩꯇꯦ ꯑꯗꯨꯝ ꯐꯖꯅ ꯆꯥꯡ ナꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯊꯥꯗꯣꯛꯄ ꯈꯣꯠꯄ ꯑꯗꯨꯕꯨ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯐꯕ ꯀꯧꯕ ꯂꯩꯇꯕ ꯑꯗꯨꯒꯤ ꯑꯩꯁꯦ ꯆꯠꯇꯣꯏꯅꯦ ꯑꯟꯇꯤ ꯏꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯁꯦ ꯑꯩꯒ ꯀꯩꯅꯣ ꯇꯧꯅꯕ ꯐꯦꯁꯕꯨꯛꯇ ꯃꯥꯁꯦ ꯑꯩꯒ ꯐ꯭ꯔꯦꯟ ꯑꯣꯏꯅꯕ ꯃꯥꯁꯦ ꯑꯗꯨ ꯃꯥꯒꯤ ꯀꯩꯀꯩ ꯃꯌꯥꯝ ꯐꯤꯗꯕꯦꯛ ꯃꯥꯒꯤ ꯄꯦꯁꯦꯟꯒꯤ ꯐꯤꯗꯕꯦꯛ ꯃꯌꯥꯝ ꯑꯃ ꯚꯤꯗꯤꯑꯣ ꯂꯧꯔꯒ ꯊꯥꯒꯠꯄ ꯈꯣꯠꯄꯗꯨ ꯇꯧꯕꯗꯒꯤ ꯑꯩꯒ ꯃꯥꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯏꯟ ꯂꯧꯅꯔꯒ ꯃꯥꯒꯤꯗ ꯑꯩꯅ ꯆꯠꯇꯣꯏꯅꯦ ꯁꯤꯒꯤꯁꯦ ꯁꯝꯁꯦ ꯀꯩꯅꯣ ꯇꯧꯕ ꯂꯨꯄꯧꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯃꯌꯥꯝ ꯊꯥꯡꯉꯛꯑꯒ ꯑꯩꯒꯤꯁꯦ ꯀꯩꯅꯣ ꯁꯝꯁꯤꯁꯨ ꯈꯔ ꯀꯦꯜꯂꯒ ꯈꯔ ꯆꯤꯔꯥꯏꯁꯦ ꯍꯟꯖꯤꯟꯈꯤꯕ ꯑꯃꯨꯛ ꯍꯦꯟꯅ ꯍꯟꯖꯤꯟꯈꯤꯕ ꯁꯤꯒꯤ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯌꯦꯠ ꯊꯪꯕ ꯁꯔꯨꯛꯅꯦꯕ ꯁꯤ ꯌꯥꯝ ꯍꯟꯖꯤꯟꯈ꯭ꯔꯦ ꯑꯃꯨꯛꯁꯦ ꯁꯤ ꯁꯣꯏꯅ ꯆꯥꯊꯣꯛꯇꯅ ꯌꯥꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯑꯣꯏ ꯊꯪꯕꯅꯦꯕ ꯁꯤꯁꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯁꯤ ꯑꯅꯤꯁꯤꯒꯅꯦ ꯑꯗꯨꯒ ꯂꯨꯄꯧ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯒꯤ ꯁꯤꯁꯤꯒꯤ ꯑꯩꯁꯦ ꯆꯠꯇꯣꯏꯅꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ
ꯁꯝꯄꯨꯗ ꯆꯠꯊꯣꯛꯑꯒ ꯊꯥꯎ ꯀꯩꯝꯇ ꯇꯩꯗ꯭ꯔꯦ ꯑꯩ ꯑꯗꯨꯝ ꯆꯠꯂꯅꯤ ꯁꯨꯃꯥꯏꯅ ꯊꯥꯎ ꯇꯩꯗꯕꯤ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯏꯆꯦꯒꯤ ꯃꯇꯥꯡꯗ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯈꯣꯠꯂꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣꯗꯣ ꯇꯥꯟꯅꯔꯒ ꯑꯗꯨꯒ ꯃꯥꯅ ꯀꯩꯀꯩ ꯄꯤꯔꯛꯄ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦ ꯅꯦꯅꯦꯒꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯐꯝ ꯃꯥꯒꯤ ꯗꯨꯀꯥꯟ ꯃꯐꯝꯁꯤ ꯌꯧꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯅꯦꯅꯦꯅ ꯑꯩꯒꯤ ꯀꯣꯛꯀꯤꯁꯦ ꯃꯥ ꯑꯗꯨꯝ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯁꯤꯁꯦ ꯀꯦꯃꯦꯔꯥ ꯊꯥꯜꯂꯒ ꯑꯩꯒꯤ ꯀꯣꯛꯀꯤꯁꯦ ꯌꯦꯡꯁꯦꯅ ꯍꯥꯏꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯉꯁꯦ ꯑꯗꯣ ꯍꯣꯔꯦꯟ ꯅꯦꯅꯦꯗꯒꯤꯁꯨ ꯀꯩꯅꯣ ꯈꯔ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯃꯌꯥꯝꯗꯣ ꯀꯩꯀꯩ ꯀꯃꯥꯏꯅ ꯇꯧꯅꯤꯡꯉꯦꯒꯤ ꯀꯩꯅꯣ ꯑꯣꯏꯕꯅꯤꯅ ꯑꯗꯨ ꯃꯉꯣꯟꯗ ꯑꯗꯨꯝ ꯈꯪꯃꯤꯟꯅꯔꯁꯦ ꯃꯥꯒꯤ ꯁꯝꯁꯦ ꯁꯤ ꯀꯦꯃꯦꯔꯥꯁꯤꯅ ꯁꯝ ꯃꯈꯨꯟ ꯌꯦꯡꯗꯣꯏꯅꯦꯕ ꯁꯝꯈꯣꯡꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯒꯤ ꯁꯝ ꯃꯈꯨꯟ ꯑꯃꯗ ꯀꯌꯥ ꯄꯥꯜꯂꯤ ꯍꯥꯏꯕꯗꯤ ꯁꯝꯈꯣꯡ ꯑꯃꯗ ꯁꯝꯁꯦ ꯀꯌా ꯄꯥꯜꯂꯤ 2ꯒꯨꯝꯕ ꯄꯥꯟꯕ꯭ꯔꯥ 3ꯒꯨꯝꯕ ꯄꯥꯟꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯝ ꯌꯥꯝꯕ ꯌꯥꯝꯗꯕ ꯍꯥꯏꯗꯣ ꯈꯥꯏꯗꯣꯛꯇꯣꯏꯅꯦꯕ ꯑꯗꯣ ꯃꯥꯒꯤꯁꯦ ꯌꯦꯡꯉꯁꯤꯀꯣ ꯃꯥꯏ ꯀꯦꯃꯦꯔꯥ ꯊꯥꯟꯕ ꯍꯧꯔꯦ ꯑꯗꯣ ꯃꯥꯏ ꯃꯀꯣꯛꯁꯦ ꯑꯉꯧꯕ ꯌꯥꯝ ꯂꯩꯇ꯭ꯔꯥ ꯑꯉꯧꯕ ꯌꯥꯝ ꯂꯩꯅꯦ ꯁ꯭ꯀꯤꯟꯁꯦ ꯁꯦꯡꯗꯦ ꯍꯥꯏꯕ ꯁꯤꯁꯦ ꯂꯨꯄꯧꯅꯦꯕꯀꯣ ꯁꯤꯁꯦ ꯂꯨꯄꯧꯅꯦ ꯁꯤꯒꯤꯁꯦ ꯑꯗꯒꯤ ꯃꯥꯒꯤ ꯁꯝꯁꯦ ꯌꯦꯡꯉꯁꯦ ꯁ꯭ꯋꯥꯏꯗꯁꯨ ꯂꯨꯄꯧ ꯌꯥꯝ ꯂꯩꯔꯦ ꯁꯝꯁꯦ ꯑꯄꯧꯕꯒ ꯑꯀꯨꯞꯄꯒ ꯌꯥꯎꯗ꯭ꯔꯥ ꯌꯥꯎꯏꯅꯦ ꯑꯀꯨꯞꯄꯁꯦ ꯐꯅꯌꯥꯝ ꯑꯗꯨꯝ ꯌꯥꯎꯗ꯭ꯔꯥ ꯌꯥꯎꯏꯅꯦ ꯑꯗꯣ ꯑꯀꯨꯞꯄꯁꯤꯡꯁꯦ ꯆꯥꯎꯈꯠꯂꯛꯀꯗꯧꯕꯕꯨꯗꯤ ꯑꯣꯏꯔꯤꯅꯦꯕ ꯑꯗꯣ ꯑꯄꯧꯕꯁꯤꯗꯒꯤ ꯑꯀꯨꯞꯄꯅ ꯍꯦꯟꯅ ꯌꯥꯝꯗ꯭ꯔꯥ ꯌꯥꯝꯃꯤꯅꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯅꯍꯥꯛꯀꯤꯁꯦ ꯁꯝꯁꯦ ꯀꯦꯟꯈ꯭ꯔꯀꯥꯟꯗ ꯍꯧꯒꯠꯂꯛꯑꯒ ꯁꯥꯡꯕꯗꯤ ꯁꯥꯡꯗꯣꯔꯛꯑꯕ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯃꯌꯥꯝꯗꯨꯒ ꯃꯥꯟꯅꯔꯛꯑꯒꯅꯦ ꯑꯩꯈꯣꯏꯒꯤ ꯁꯝꯁꯤꯡꯁꯦ ꯃꯈꯣꯡꯁꯦ ꯂꯩꯍꯥꯎ ꯈꯔ ꯌꯥꯎꯗꯕꯗꯒꯤ ꯁꯝꯁꯤꯡꯁꯦ ꯆꯥꯎꯈꯠꯄ ꯉꯝꯗꯦꯕ ꯑꯗꯣ ꯑꯁꯤꯒꯤꯁꯦ ꯁꯝꯈꯣꯡꯒꯤ ꯂꯨꯄꯧꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯑꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯒꯤ ꯁꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯍꯥꯎ ꯌꯧꯔꯛꯑꯀꯥꯟꯗ ꯄꯥꯝꯕꯤꯗ ꯑꯣꯏꯇꯥꯔꯒꯁꯨ ꯂꯩꯍꯥꯎ ꯌꯧꯔꯛꯑꯀꯥꯟꯗ ꯆꯥꯎꯈꯠꯂꯛꯏꯗꯅ ꯆꯥꯎꯈꯠꯂꯛꯄꯒꯨꯝꯅ ꯑꯁꯤꯒꯤꯁꯨ ꯆꯥꯎꯈꯠꯂꯛꯀꯅꯦꯕ ꯑꯗꯨꯒ ꯃꯈꯣꯡ ꯑꯃꯃꯝꯗ ꯑꯃꯃꯝꯒꯨꯝꯕ ꯁꯨꯝ ꯂꯩꯇ꯭ꯔꯥ ꯂꯩꯀꯣ ꯑꯃꯃꯝꯁꯦ ꯑꯃꯃꯝ ꯂꯩꯕꯁꯦ ꯁꯝ ꯄꯥꯊꯔꯛꯏꯅꯦꯕ ꯑꯗ ꯑꯃꯃꯝꯁꯤꯅ ꯈꯔ ꯂꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯒꯅ ꯀꯣꯛ ꯇꯥꯡꯅ ꯎꯗꯣꯏꯅꯦꯕꯈꯔ ꯀꯨꯡꯅ ꯎꯔꯤꯕ ꯃꯥꯏꯁꯦ ꯑꯃꯃꯝꯁꯦ ꯑꯗꯣ ꯎꯕꯁꯦ ꯁꯝꯈꯣꯡ ꯑꯃꯃꯝꯗ 2, 3, 4 ꯐꯥꯎ ꯄꯥꯟꯕ ꯑꯗꯨꯝ ꯌꯥꯏꯑꯕ ꯃꯁꯝ ꯌꯥꯝ ꯐꯕ ꯃꯤꯗꯗꯤ ꯑꯗꯨꯒꯤꯅ ꯃꯥꯏꯁꯦ ꯑꯃꯃꯝ ꯆꯠꯂꯦꯕ ꯑꯗꯣ ꯃꯥꯏꯁꯦ ꯐꯖꯅ ꯑꯩ ꯁꯤꯗꯩꯗ ꯍꯤꯗꯥꯛꯅ ꯐꯖꯅ ꯇꯧꯔꯒ ꯃꯁꯥꯖ ꯇꯧꯊꯣꯛ ꯇꯥꯔꯗꯤ ꯃꯥꯒꯤ ꯂꯨꯄꯧꯁꯦ ꯑꯃꯨꯛꯇꯪ ꯃꯁꯥꯖ ꯇꯧꯕꯗ ꯐꯅꯌꯥꯝ ꯀꯣꯛꯈꯤꯅꯤ ꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡꯅ ꯁꯨꯕꯗꯣ ꯑꯗꯨꯏꯗꯣ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯃꯔꯛꯇ ꯂꯥꯛꯑꯒ ꯃꯁꯥꯖ ꯇꯧꯊꯣꯛꯄ ꯃꯇꯝꯗ ꯁꯝꯁꯦ ꯍꯧꯒꯠꯂꯛꯀꯅꯤ ꯍꯥꯏꯕ ꯃꯤꯟꯁ ꯑꯩꯅ ꯍꯩꯖꯟꯕ ꯅꯠꯇꯕ ꯑꯩ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯡꯍꯟꯒꯦꯕꯀꯣ ꯂꯩꯔꯤꯕ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯃꯈꯣꯡꯁꯦ ꯑꯗꯒꯤ ꯁꯤꯗ ꯃꯥꯏꯗꯤ ꯂꯨꯄꯧ ꯂꯣꯏ ꯊꯥꯖꯤꯟꯈ꯭ꯔꯕꯅꯤꯅ ꯃꯈꯣꯡꯒꯤ ꯃꯅꯥꯛꯇ ꯀꯣꯏꯔꯤ ꯇꯧꯕꯗꯣ ꯑꯩꯗꯣ ꯎꯗ꯭ꯔꯦꯕ ꯁꯤꯗ ꯑꯃꯗꯤ ꯎꯏꯌꯦꯕ ꯎꯗ꯭ꯔꯥ ꯃꯈꯣꯡꯗ ꯀꯣꯏꯔꯤ ꯇꯧꯕ ꯑꯃ ꯎꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯑꯇꯩ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏ ꯂꯩꯗꯣꯏꯅꯦꯕ ꯑꯗꯒꯤ ꯁ꯭ꯋꯥꯏꯗ ꯈꯔ ꯍꯥꯡꯗ꯭ꯔꯥ ꯍꯥꯡꯉꯤꯅꯦ ꯁꯤꯒꯤ ꯍꯥꯡꯉꯤꯁꯦ ꯁꯤꯒꯤꯁꯦ ꯑꯍꯥꯡꯕ ꯃꯐꯝꯁꯤꯗꯅꯦ ꯑꯩꯅ ꯃꯁꯥꯖ ꯇꯧꯔꯀꯥꯟꯗꯅꯦ ꯃꯨꯔꯤ ꯇꯧꯔꯒꯅꯦ ꯑꯗꯨ ꯔꯥꯎꯟ ꯁꯦꯞꯇꯀꯣ ꯑꯗꯨ ꯁꯤꯗꯩꯗ ꯑꯃ ꯂꯩꯇ꯭ꯔꯥ ꯄꯨꯂꯞ ꯇꯧꯅ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯎꯠꯁꯤꯁꯨ ꯑꯃ ꯂꯩꯇ꯭ꯔꯥ ꯑꯇꯩꯅ ꯂꯨꯄꯧꯅ ꯐꯨꯟꯖꯟꯈ꯭ꯔꯦꯕ ꯎ ꯐꯪꯗ꯭ꯔꯦꯕ ꯁꯨꯃꯥꯏꯅ 이 항항 ꯃꯐꯝꯗꯣ ꯑꯗꯩꯗ ꯃꯁꯥꯖ ꯇꯧꯔꯀꯥꯟꯗꯅꯦ ꯀꯣꯏꯔꯤ ꯇꯧꯔꯒ ꯃꯊꯟꯇ ꯊꯣꯛꯂꯛꯀꯗꯣꯏꯕ ꯍꯥꯏꯗꯤ ꯂꯩꯍꯥꯎ ꯌꯧꯔꯛꯑꯕꯅꯦꯕ ꯑꯗꯨꯒ ꯁꯝ ꯃꯆꯥ ꯑꯃ ꯂꯤꯈꯠꯂꯛꯀꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯧꯍꯜꯂꯛꯇꯣꯏꯅꯦꯕ ꯍꯧꯕ ꯍꯥꯏꯁꯦ ꯑꯗꯨꯝꯗꯤ ꯆꯠꯅꯕ ꯌꯥꯅꯕꯗꯤ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯝ ꯌꯥꯝꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ ꯀꯩ ꯍꯥꯏꯗꯤ ꯂꯨꯄꯧꯅ ꯃꯥꯡꯍꯟꯈ꯭ꯔꯦꯕ ꯈꯔ ꯅꯪ ꯁꯝ ꯀꯦꯜꯂꯝꯒꯅꯤꯅꯦ ꯀꯦꯜꯂꯤꯅꯦ ꯀꯦꯜꯂꯤꯅꯦꯕ ꯑꯗꯣ ꯁꯤꯒꯤꯁꯦ ꯂꯨꯄꯧ ꯊꯥꯡꯕꯒꯤꯅꯦꯕ ꯌꯦꯡꯉꯨ ꯀꯌꯥꯝ ꯃꯣꯠ ꯌꯦꯡꯉꯨ ꯀꯣꯛꯁꯦ ꯑꯩꯅ ꯍꯣꯠꯂꯤꯅꯤ ꯇꯧꯔꯤꯁꯦ ꯃꯈꯣꯡ ꯎꯔꯗ꯭ꯔꯥ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗꯗꯤ ꯍꯥꯏꯗꯤ ꯂꯨꯄꯧꯅ ꯍꯥꯖꯟꯗ꯭ꯔꯦꯕ ꯁꯥꯏꯁꯦ ꯈꯔ ꯎꯁꯇꯣ ꯀꯣꯏꯔꯤ ꯇꯧ ꯀꯣꯏꯔꯤ ꯇꯧꯕ ꯑꯃ ꯎꯗ꯭ꯔꯥ ꯁꯦ ꯁꯝ ꯂꯤꯈꯠꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯅꯪꯅ ꯖꯨꯇꯣꯟ ꯇꯧꯍꯧꯗ꯭ꯔꯕ ꯂꯨꯄꯧꯁꯦ ꯁꯨꯝ ꯍꯥꯖꯜꯍꯜꯂꯒ ꯁꯨꯝ ꯊꯝꯃꯕ ꯁꯤꯒꯤ ꯀꯣꯏꯔꯤ ꯇꯧꯕꯁꯦ ꯃꯥꯡꯈꯤꯅꯦꯕ ꯑꯗꯨ ꯅꯪꯅ ꯁꯝꯈꯣꯡꯁꯦ ꯐꯖꯅ ꯁꯦꯡꯗꯣꯛ ꯇꯥꯔꯒꯗꯤ ꯀꯣꯏꯔꯤ ꯇꯧꯕꯁꯦ ꯑꯗꯩꯗ ꯁꯝ ꯑꯃ ꯂꯤꯈꯠꯂꯛꯀꯅꯦꯕ ꯃꯣꯠꯇ꯭ꯔꯣ ꯁꯝꯄꯨ ꯂꯨꯖꯔꯁꯨ ꯀꯔꯤꯝ ꯀꯥꯟꯅꯗꯕ ꯑꯃꯃꯝꯒꯁꯨ ꯁꯨꯝ ꯍꯧꯗ꯭ꯔꯣ ꯑꯧꯅꯦ ꯀꯌꯥꯝ ꯃꯣꯠꯂꯦ ꯁꯤꯁꯦ ꯌꯦꯡꯉꯣ
makoi ama leitra ne makoi ani leira masu runda asi something la kadene nang na kai gumo so sam juton taw da tari samma si jaga se loi mo hangi ko ne hangdra hangi ado si jaga se hangi se sigumba se amali khala atai di yam na ku khala ko udi sai da amali khala ko ne yam u de ba dai se ado u di ba se fazana massage to kan da si se pura kan ne ba price yo ne si ai se asi sam lai tre ko sang khra di lai mako ko sam ma pu sa bu di oi tre aduga sangkhong ama mamda sam ama mang khatang gen haudre adubu akhoina sida mu na uri se sam ne ba se khanga ba kadi gumba tu haw wawi to ko ina le ram da da ti ne mu na uri se u loi ba khanga si phau ki mawong da uri ba se mu na si lai ba khra ti phari ba ne ba wa si hanjan ko kan da kano kari si dai haurak ba haiba do adu oi dei ne ba si hauri ba hauri to hudra adi son ge me ge ba son si hudra asi da nang si da ko di wa are ba si da ma hudra ana si mo hau ko haiba se sang sam lai ba khanga aduna si se ka na ho la adu ya na ba gi news to lai ha ba si se tau ba di na na ji to ni da hen na tau ba do adu tau ba da ba ni hanjan na ko thok pa ma thau dai ba ko si se du pau si na tho me ba na ko se sam aku pa ma yam lai tra apik pa sam atien mana kupadi thona sa ne sam asang mana kuppa ta ga di sang thora bangam dre nangi iskin sa bang dre ha ba po na mata ine ba smai na amu tham ba matan da nang da sam apu pa yam lai ba sang di sang ba apu ba sing si ga sang ma mana ba chumi ba ado nang phanyam u di se ma sam apha ba mi gi smai na u de ba aku pa le yam ba ta ra ga sune masa oina ku ka ne ba ano ba song khala ko ina nangi asang ba da lai ku pa ga lai tro nang lai hau yau dre nang box ai phani ai oi de da yam lu oi tre nang si atei loi to thokro patient atop loi to khra se ba hojigi anti si samgi tawi ba se masa maksu si se loi na mak tang ba mi ne ba loi na mak tang ba mi ne ba aduna magi photo da sai do tholake yego si ne si anti se masa mang se maru loi kok tho ba ne ba si se maru loi ko ba anti ne masa se aduga ma se 8 months kumba time to khan to have ko ya phajana phibam sopoi di sum recovery to raga khat tap po khot yam sokchin balai dana ko adu masa mak mi to priyang da bida masa mak ti ngo ba masa mak si maru ko thoga kaino to bane ko masa da kan abdo phare khange ha kan mana mayam sta mana mo ying bi bane ba adu ya to pam di ngo se masa mak ki photo masa mak si da ying bi yo ba adu mai to raga sumai to magi journey cha ha 2014 dagi ma se hora khibni hai anti se magi feedback ko aduga kaino gi mali da video khara ma upload to ba Facebook page Facebook masagi account da adu sai no si ana to jara ke hap jara ke atu mem puna yemina sing ha mo asi line sang asi da lak da gi ai ku kumon nam ku pare cham ke ma tu pare bo kang du pare mayam jul lak yu ma ki yam kana ni han haijari sigi se ai gi clinic wahimon me kai da lei ba langon natural hair cure clinic hai ma mafam du da ni ado sidai sida sigi kano se ibungo se sigi se ai gi da clinic sida samyeng balak pa ne ado mana kari phau bage kari tau bage magi kana ba ma do antang mayan antang tabi se ibungo kamai tau ba anta hai ai samse hana yang parame yang taram ne do asida langwa asida isi sina laga ne se ke health clinic da laga aina massage tawda kana yang pampe awingde ai asida su sam yang hauram da bane ai la ko se thang ho ti phare ai se miti ki la ko ngamde ma ta kala la ko sina ni ta mo ti phare la ko ti ai samse yang hauram yang parame awingde musuh murame hati yang pa ro bane si da laga kana we yang phange mayam su laga
ꯁꯤꯒꯤꯁꯤꯗ ꯃꯁꯥ ꯁꯨꯝ ꯌꯥꯗꯕ ꯁꯝꯗꯣ ꯌꯦꯡꯕ ꯌꯥꯒꯅꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯑꯗꯨ ꯀꯥꯟꯅꯕꯗꯨ ꯀꯥꯟꯅꯈꯤꯗ꯭ꯔꯣ ꯀꯥꯟꯅꯒꯗ꯭ꯔꯣ ꯃꯌꯥꯝꯁꯨ ꯌꯦꯡꯕ ꯌꯥꯒꯅꯤ ꯑꯗꯣ ꯅꯍꯥꯛꯀꯤ ꯁꯝꯁꯦ ꯑꯍꯥꯟꯕꯗ ꯀꯃꯥꯏꯅ ꯇꯧꯔꯝꯕ ꯃꯨꯔꯝꯕ꯭ꯔꯥ ꯉꯥꯡꯉꯝꯕ꯭ꯔꯥ ꯉꯥꯡꯉꯝꯕꯅꯦ ꯍꯥꯟꯅꯁꯦ ꯌꯥꯝ ꯄꯥꯁꯨ ꯄꯥꯔꯝꯃꯦ ꯑꯗꯣ ꯗꯦꯟꯗ꯭ꯔꯞꯁꯨ ꯌꯥꯝ ꯍꯧꯔꯕ ꯁꯝꯁꯨ ꯌꯥꯝ ꯀꯦꯑꯕ ꯑꯗ ꯏꯆꯦꯁꯤꯗ ꯂꯥꯛꯑꯒꯁꯤꯗꯤ ꯑꯩꯅ ꯃꯁꯥꯖ ꯇꯧꯕꯗ ꯑꯗꯨ ꯌꯥꯝ ꯀꯥꯟꯅꯕ ꯐꯪꯉꯦ ꯍꯧꯖꯤꯛ ꯑꯩꯁꯦ ꯑꯗꯨꯝ ꯂꯥꯛꯏ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯁꯤ ꯄꯣꯔꯁꯟꯁꯦ ꯌꯥꯝ ꯐꯔꯝꯃꯦ ꯑꯁꯤꯒꯤꯁꯦ ꯌꯥꯝ ꯐꯔꯝꯃꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯃꯇꯤꯛ ꯍꯣꯠꯂꯝꯃꯤꯀꯣ ꯍꯟꯖꯜꯂꯝꯃꯤꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯊꯥꯃꯨꯛ ꯂꯥꯛꯑꯗꯤ ꯌꯥꯝ ꯍꯧꯔꯅꯤ ꯍꯧꯖꯤꯛ ꯑꯩꯁꯦ ꯅꯤꯇꯤꯒꯤ ꯂꯥꯛꯄ ꯅꯪꯗ꯭ꯔꯕꯅꯤ나 ꯊꯥꯗ ꯅꯨꯃꯤꯠ 10ꯃꯨꯛꯇꯤ ꯂꯥꯛꯑꯦ ꯑꯣꯏꯔꯣꯝꯒꯤꯗꯣ ꯈꯤꯇꯪꯒ ꯏꯟꯊꯣꯔꯛꯑꯣ ꯇꯣ ꯁꯤꯒꯤꯁꯦ ꯃꯥꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯟꯁꯜꯂꯝꯕꯅꯦ ꯑꯗꯨ ꯏꯟꯁꯜꯂꯝꯕꯗꯣ ꯃꯥꯏꯁꯦ ꯍꯧꯖꯤꯛꯁꯦ ꯌꯦꯡꯉꯨꯅꯦ ꯆꯤꯔꯥꯏꯁꯦ ꯐꯅꯌꯥꯝ ꯍꯧꯔꯛꯑꯕꯅꯦ ꯑꯗꯨ ꯍꯧꯔꯛꯏꯁꯤꯐꯥꯎꯗ ꯃꯥꯅ 15 days ꯈꯛꯇꯪꯅꯦ ꯂꯥꯛꯏꯁꯦ ꯑꯗꯣ 15 daysꯒꯤ ꯃꯅꯨꯡꯗ ꯀꯥꯟꯅꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯪꯉꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯕꯗ ꯏꯕꯨꯡꯉꯣꯁꯤꯅ ꯍꯥꯏꯕꯅ ꯑꯗꯨꯝ ꯃꯌꯥꯝ ꯇꯥꯕꯤꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝꯅ ꯂꯥꯛꯄꯤꯕꯗꯣ ꯑꯩꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯌꯦꯡꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯑꯩꯅꯁꯨ ꯑꯗꯨꯝ ꯄꯩꯁꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯑꯃ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯌꯦꯡꯖꯒꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯁꯤꯗ ꯎꯔꯤꯕ ꯊꯥꯎ ꯑꯁꯦ ꯑꯩꯍꯥꯛꯅ ꯁꯦꯝꯖꯕꯅꯤ ꯁꯝꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯇꯥꯡꯕ ꯑꯗꯒꯤ ꯁꯝꯗ ꯂꯨꯄꯧ ꯌꯥꯝꯅ ꯂꯩꯕ ꯑꯗꯒꯤ ꯀꯣꯛꯀꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯄꯨꯝꯅꯃꯛ ꯐꯍꯜꯂꯒ ꯃꯁꯤꯒꯤ ꯊꯥꯎꯁꯤꯅ ꯑꯐꯕ ꯃꯑꯣꯡꯗ ꯄꯨꯍꯜꯂꯛꯄꯗꯨꯅꯤ ꯃꯁꯤꯒꯤ ꯊꯥꯎꯁꯤꯒꯤ ꯃꯃꯤꯡꯗꯤ ꯁꯝꯍꯧ ꯊꯥꯎ ꯀꯧꯏ ꯑꯩꯅ ꯃꯅꯥ ꯃꯁꯤꯡꯅ ꯊꯥꯎ ꯑꯍꯤꯡꯕ ꯍꯥꯏꯕ ꯊꯣꯏꯗꯤꯡ ꯊꯥꯎ ꯑꯃꯨꯕꯗꯣ ꯑꯗꯨꯏꯗꯨꯒ ꯇꯧꯔꯒ ꯑꯩꯅ ꯁꯦꯝꯖꯕꯅꯤ ꯃꯁꯤꯒꯤꯁꯤꯅ ꯊꯥꯎ ꯑꯍꯤꯡꯕ ꯍꯥꯏꯕꯗꯨꯒꯤ ꯀꯧꯇꯥꯗꯨꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯑꯩꯍꯥꯛꯅ ꯏꯖꯕꯅꯤ ꯁꯝꯒꯤ ꯃꯔꯝꯗ ꯑꯗꯨ ꯁꯝ ꯐꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯃꯇꯝꯗ ꯀꯦꯃꯤꯀꯦꯜ ꯌꯥꯎꯗꯕ ꯄꯣꯠꯁꯛ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯥꯏꯕ ꯄꯣꯠꯁꯛꯇꯣ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯑꯣꯏꯕꯅ ꯑꯩꯅꯁꯨ ꯃꯗꯨ ꯈꯜꯂꯒ ꯑꯩꯅ ꯋꯥꯈꯜ ꯑꯃ ꯈꯟꯊꯖꯗꯨꯅ ꯑꯩꯅ ꯃꯁꯤꯒꯤ ꯊꯥꯎꯁꯦ ꯁꯦꯝꯖꯈꯤꯕꯅꯤ ꯃꯁꯤ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯀꯩꯁꯨ ꯌꯥꯝꯅ ꯆꯪꯕ ꯅꯠꯇꯦ ꯑꯗꯣꯝꯒꯤ ꯁꯝ ꯐꯍꯟꯕ ꯀꯣꯛ ꯇꯥꯡꯕ ꯂꯨꯄꯧ ꯂꯩꯕ ꯀꯣꯛꯀꯤ ꯂꯩꯅꯥ ꯄꯨꯝꯅꯃꯛ ꯀꯣꯛ ꯏꯪ ꯂꯥꯎꯕ ꯑꯁꯤꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯐꯍꯟꯗꯨꯅ ꯁꯦꯝꯖꯕꯅꯤ ꯃꯁꯤꯗ ꯄꯨꯂꯞꯅ ꯂꯨꯄꯥ 450 ꯈꯛꯇꯪꯅꯤ ꯆꯪꯉꯤꯁꯦ 450ꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯨꯏꯅ ꯆꯠꯄꯒꯦ ꯍꯥꯏꯕꯕꯨ ꯆꯍꯤ ꯍꯦꯟꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯃꯍꯧꯁꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕ ꯀꯥꯟꯅꯕꯗꯣ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯤ ꯌꯦꯡꯕꯤꯌꯨ ꯑꯩꯅꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯌꯦꯡꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯍꯧꯖꯤꯛꯁꯦ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯅꯤ ꯑꯗꯨꯅ ꯃꯤ ꯑꯌꯥꯝꯕ ꯂꯨꯄꯧ ꯂꯣꯏꯅ ꯊꯥꯡꯒꯜꯂꯤ ꯂꯨꯄꯧ ꯊꯥꯡꯂꯤꯕꯁꯦ ꯀꯣꯛꯁꯦ ꯌꯥꯝꯅ ꯀꯪꯁꯤꯟꯕꯗꯒꯤꯅꯤ ꯀꯪꯁꯤꯜꯂꯤꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯡꯊꯝꯊꯥ ꯑꯣꯏꯕ ꯑꯃꯗꯤ ꯀꯣꯛꯇ ꯊꯥꯎ ꯁꯤꯖꯤꯟꯅꯗꯕ ꯑꯗꯨꯒꯤ ꯃꯔꯝꯅꯤ ꯑꯁꯨꯝꯅ ꯂꯨꯄꯧꯁꯦ ꯁꯤꯒꯤꯁꯦ ꯌꯥꯝ ꯊꯥꯡꯖꯜꯂꯛꯑꯒꯗꯤ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯔꯥꯡꯕꯁꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯥꯛꯇꯣꯏꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯤ ꯃꯍꯤ ꯇꯣꯞ ꯇꯣꯞꯀ ꯇꯥꯕꯤꯗꯨꯅꯤꯀꯣ ꯔꯤꯡ ꯋꯥꯡꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗꯣ ꯀꯣꯏꯔꯤ ꯇꯧꯕꯒ ꯌꯥꯎꯔꯤꯁꯦ ꯑꯗꯒꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯌꯦꯡꯍꯧꯗ꯭ꯔꯗꯅ ꯍꯦꯟꯖꯟꯈ꯭ꯔꯒꯅ ꯁꯤꯒꯤꯁꯦ ꯑꯃꯨꯛ ꯑꯣꯏꯗꯣꯏꯕ ꯁꯤꯒꯤꯁꯦ ꯄꯨꯔꯥ ꯆꯥꯊꯠꯂꯒ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯂꯨꯄꯧꯁꯤꯅ ꯃꯇꯨꯝ ꯄꯨꯔꯥ ꯀꯩꯅꯣ ꯅꯞꯁꯜꯂꯒ ꯂꯩꯕꯗꯣ ꯑꯗꯨꯒꯨꯝꯕꯅꯦ ꯁꯤꯒꯤꯁꯦ ꯁꯨꯝ ꯃꯁꯥꯖ ꯇꯧꯔꯒ ꯈꯣꯠꯇꯣꯛꯄ ꯃꯇꯝꯗ ꯂꯨꯄꯧꯁꯦ ꯌꯥꯝꯅ ꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯂꯩꯕꯗꯣ ꯂꯧꯊꯣꯛꯑꯒ ꯂꯩ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯒꯤ ꯃꯊꯪꯒꯤꯁꯤꯅ ꯀꯣꯛ ꯇꯥꯡꯕ ꯍꯥꯏꯗꯣ ꯀꯣꯛ ꯇꯥꯡꯕ ꯍꯥꯏꯕꯁꯦ ꯂꯨꯄꯧ ꯌꯥꯝ ꯊꯥꯡꯉꯒꯗꯤ ꯑꯗꯒꯤꯃꯇꯝ ꯆꯥꯅ ꯐꯖꯅ ꯌꯦꯡꯍꯧꯗ꯭ꯔꯒꯗꯤ ꯀꯣꯛ ꯇꯥꯡꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗꯣ ꯀꯣꯛ ꯇꯥꯡꯕꯁꯦ ꯑꯃꯨꯛ ꯀꯃꯥꯏꯅ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯀꯣꯛꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯕꯨꯗꯤ ꯇꯥꯡꯗꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀꯣꯛ ꯇꯥꯡꯕꯁꯦ ꯃꯥꯒꯤ ꯏꯁꯀꯤꯟꯒꯤꯁꯨ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯐꯖꯅ ꯍꯣꯠꯅꯕꯤꯗꯕꯗꯣ ꯑꯗꯨꯒꯤꯁꯨ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯣ ꯈꯪꯕ ꯑꯃ ꯃꯊꯧ ꯌꯥꯝꯅ ꯇꯥꯏꯌꯦꯕ ꯀꯣꯛꯀꯤ ꯏꯁꯀꯤꯟꯁꯦ ꯃꯤꯅ ꯃꯁꯝ ꯄꯪꯐ ꯐꯔꯒ ꯑꯩꯅ ꯏꯁꯝ ꯐꯠꯇꯦ ꯀꯔꯤꯒꯤꯅꯣ ꯍꯪꯕ ꯋꯥꯍꯪꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯕꯨ ꯀꯣꯛꯀꯤ ꯏꯁꯀꯤꯟꯗꯣ ꯃꯔꯨ ꯑꯣꯏꯅ ꯃꯗꯨ ꯈꯪꯉꯒ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯃꯈꯛꯇꯤ ꯂꯧꯍꯧꯕ ꯃꯊꯧ ꯑꯃ ꯇꯥꯏꯌꯦꯕ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯀꯣꯛꯁꯨ ꯇꯥꯡꯕ ꯂꯨꯄꯧꯁꯨ ꯊꯥꯡꯕ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯀꯣꯛꯁꯨ ꯍꯧꯕꯅꯦ
ꯄꯣꯛ ꯍꯧꯕꯒꯤ ꯃꯔꯝꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯔ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯈꯪꯅ ꯊꯕꯛ ꯑꯃ ꯆꯠꯊꯔꯒꯗꯤ ꯑꯗꯨꯝ ꯌꯥꯏ ꯄꯣꯛꯁꯦ ꯁꯝ ꯈꯔ ꯑꯄꯧꯕ ꯃꯤꯗꯅ ꯄꯣꯛ ꯍꯧꯕ ꯍꯦꯜꯂꯦ ꯑꯀꯨꯞꯄꯗꯅ ꯄꯣꯛ ꯍꯧꯗꯦ ꯑꯗꯣ ꯃꯇꯝ ꯆꯥꯅ ꯐꯖꯅ ꯆꯤꯡꯍꯤ ꯂꯨꯕꯤꯗꯅ ꯊꯥꯎ ꯇꯩꯕꯤꯗꯅ ꯐꯖꯅ ꯇꯧꯕꯤꯍꯧꯔꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯄꯣꯛꯁꯦ ꯑꯗꯨꯝ ꯈꯔ ꯐꯥꯎꯗꯤ ꯑꯗꯨꯝ ꯀꯟꯕ ꯉꯝꯒꯅꯤ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗ ꯄꯣꯛ ꯍꯧꯕꯗꯨꯅ ꯃꯈꯜ ꯑꯃꯅꯤꯗꯅ ꯑꯗꯨꯅ ꯃꯇꯝ ꯆꯥꯅ ꯀꯜꯍꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯗꯣ ꯍꯥꯏꯕꯗꯤ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯗꯕ ꯌꯥꯗꯦ ꯏꯁꯥꯒꯤ ꯁꯛ ꯊꯤꯕ ꯐꯖꯕꯅ ꯃꯈꯜ ꯑꯃꯅꯤ ꯀꯩꯅꯣꯁꯦ ꯄꯣꯛ ꯍꯧꯗꯕ ꯄꯣꯛ ꯇꯥꯡꯗꯕ ꯍꯥꯏꯕꯁꯤꯗꯤ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯖꯗꯣꯏꯅꯦꯕ ꯍꯤꯡꯕꯗ ꯑꯩꯈꯣꯏꯁꯦ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯉꯤꯅꯦ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯄꯣꯛꯁꯦ ꯇꯥꯡꯗꯕ ꯄꯣꯛꯁꯨ ꯍꯧꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯐꯤꯔꯣꯟ ꯗ꯭ꯔꯦꯁ ꯁꯦꯠꯆꯕꯁꯨ ꯑꯗꯨꯝ ꯄꯛꯀꯅꯤ ꯑꯗꯨꯒ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯖꯔꯤ ꯁꯝ ꯀꯦꯟꯕ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯇꯧꯏ ꯁꯝ ꯑꯗꯨꯅ ꯀꯔꯤ ꯃꯔꯝꯗꯒꯤ ꯀꯦꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯈꯪꯖꯤꯟꯕ ꯃꯔꯨ ꯑꯣꯏ ꯑꯍꯥꯟꯕꯗ ꯀꯣꯛ ꯗ꯭ꯔꯥꯏ ꯌꯥꯝꯅ ꯑꯣꯏꯕ ꯁꯝꯖꯦꯠ ꯐꯖꯅ ꯍꯥꯞꯄꯤꯗꯕ ꯆꯣꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕ ꯅꯠꯇ꯭ꯔꯒꯅ ꯆꯣꯠꯂꯤꯉꯩꯗ ꯄꯨꯟꯁꯤꯟꯕ ꯁꯝꯄꯨ ꯇꯣꯏꯅ ꯂꯨꯖꯕ ꯀꯂꯔ ꯁꯪꯕ ꯀꯣꯛꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯁꯨꯇꯨꯝ ꯇꯨꯝꯕꯤꯗꯕꯗꯣ ꯑꯗꯒꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤ ꯑꯣꯏꯒꯜꯂꯦ ꯑꯗꯨꯗꯒꯤꯗꯤ ꯁꯝ ꯀꯦꯜꯂꯦ ꯁꯝ ꯀꯦꯟꯕꯒꯤ ꯃꯔꯝꯁꯦ ꯂꯨꯄꯧ ꯊꯥꯡꯕꯗꯒꯤꯁꯨ ꯑꯣꯏꯍꯜꯂꯦ ꯂꯨꯄꯧ ꯊꯥꯡꯕ ꯍꯥꯏꯁꯦ ꯁꯝ ꯀꯦꯟꯕꯒ ꯂꯨꯄꯧ ꯊꯥꯡꯕꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒ ꯁꯝꯁꯦ ꯀꯦꯜꯍꯜꯂꯣꯏꯗꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯁꯝ ꯀꯛꯊꯠꯄ ꯁꯝꯁꯦ ꯌꯥꯔꯤꯕ ꯃꯈꯩ ꯀꯛꯊꯠꯀꯗꯣꯏꯅꯦ ꯉꯝꯃꯒꯅ ꯂꯨ ꯐꯥꯎꯕ ꯀꯣꯛꯊꯣꯛꯄ ꯊꯥꯎ ꯐꯖꯅ ꯇꯩꯕꯤꯕ ꯁꯝꯖꯦꯠ फजन हापीबा चिंही फजन लुजबीबा नोमगी नुमिदांदा पुंग निपान अद्वाई मुक्ति दुम तुम्बीबा असिसु यामना कानागनी अदुगा मसिदैसना करिगुंबा संकेनबा फत्रे हायरगदी अदोमना आईगी इनाक्ता लाक्पियो अदुगा सिगी संभव थाव हायरिबसे सिगी संभव थाव हायरिबसे सिगी से कनो तौबियो लेबियो ममन से लुपा चहुमने चहुम हाइसे सही हेन चटकदोइने सिगी से अखोइना सिगी से नि एकांसिदा मथक से सुमाइना नि एकांसिदा मुसल्ले सुमाइना मुसल्ले इबा पोसे सुम ताइदैबा अदुगा मखादा लेरिबा कनो से थाव हिंबसे सिगिसिना कनो यानसनदैबा सुम लोइसन खलसना करकांदा अदुगा सुम नि अने कांदा मुसल्ला सुम ताइदैबा असुमाइन तौरगा सुम ताइबा मतंदा मसा सौथोपदुगा अदु इदारेगादि संकेनबा लुपौ थांबा लोइमक फालगा सम हगोटनाबगी मरमसु ओइहल्ले अदुगा मथकिसना युबि थावने युबि थाव असिसु अदु मरक मरक अदुम ताइबा या युबि थाव असि खतंग ओइनासु अदो कनो से युबि थावसे सिसिगा थाव हिंबगसे सिदी केमिकल अमत्ता यावदबने सिदी नेचरगी ओइबा पोट ngakane aina sida semjariba powder se makhada leirise सिसिसु powder सिसु कनो ने नेचरगी ओइबा हाइतारे mahusagi mana masing aina khangba aigi experience mayamdagi aina khangjaba ai koksu yamna awaba pibam amada tarubadagi aina hotnajaraga sabjaba posa ama khangaga aigi keno se layeng sanse lingkhachakibane 2014 da aduduna adugi matung inna aina haju phawada layeng jatuna laksari bane aduna samken bagi maram se soidana soidum laigani ado kari kamai tawdana samken khibano habado ado masu aikoina khangna फजन होटनाबा अदुगा लोइनाना संगी मरमदा खंग हाइरबा मिसका सुदुम तानाबिबा याय दुगा वीडियो से यामने का हेन अमुक सांगनी अकोप मोन खंगनबा अंटी दसु कांटेक्ट तौबिरो अदुगा मागी फेसबुक की लिंक हापचरंगे अदसु चंगबिरगा येंबियो अदु मयामने हेन खंगबिंग तारगदी अकोपा सिदेना कुपथाना खंगे हाय तारगदी अंटी मनाक चटपिरो अदुगा मागी फेसबुक अकाउंट सु आई लोन हापंगे मागी कांटेक्ट नंबर हापचरंगे अदुगा
ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯡꯗꯣ ꯃꯌꯥꯝꯗ ꯊꯣꯛꯄ ꯈꯣꯠꯄ ꯂꯩ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯦ ꯂꯩꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯗꯁꯨ ꯎꯠꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯂꯩꯕ ꯇꯥꯔꯗꯤ ꯑꯟꯇꯤꯒ ꯇꯥꯟꯅꯕꯤꯌꯨ ꯁ꯭ꯀꯤꯟ ꯑꯗꯒꯤ ꯁꯝꯒꯤ ꯄꯣꯛꯀꯤ ꯃꯇꯥꯡꯗ ꯑꯣꯏꯇꯥꯔꯒꯗꯤ ꯂꯣꯏꯅꯃꯛ ꯑꯟꯇꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯥꯟꯅꯕ ꯌꯥꯏ ꯃꯥ ꯂꯣꯏꯅ ꯌꯦꯡꯉꯤ ꯍꯥꯟꯅꯒꯤ ꯁꯝꯅꯦꯕ ꯁꯤꯁꯦ ꯑꯅꯧ ꯑꯅꯧꯕ ꯁꯝꯅꯦꯕꯁꯦ ꯁꯤꯗꯁꯨ ꯃꯆꯥ ꯑꯃ ꯊꯤꯡꯒꯠꯂꯛꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯤꯡꯒꯠꯍꯜꯂꯛꯄꯅꯦꯕꯀꯣ ꯊꯤꯡꯒꯠꯍꯜꯂꯛꯄ ꯍꯥꯏꯁꯦ ꯑꯗꯨ ꯗꯩꯗ ꯃꯈꯨꯟ ꯃꯆꯥ ꯃꯆꯥ ꯌꯥꯝ ꯂꯩꯇ꯭ꯔꯥ ꯀꯨꯏ ꯇꯧꯔꯒ ꯁꯤ ꯁꯝ ꯃꯈꯨꯟ ꯉꯥꯛꯇꯅꯦꯕ ꯁꯝ ꯃꯈꯨꯟ ꯑꯩꯅ ꯍꯩꯖꯟꯕ ꯅꯠꯇꯦ ꯍꯥꯏꯕꯀꯣ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣꯗ ꯁꯝ ꯍꯧꯕ ꯃꯥꯒꯤ ꯃꯈꯣꯡꯁꯤꯗ ꯀꯨꯏ ꯇꯧꯔꯒ ꯈꯤꯇꯪ ꯉꯥꯡꯂꯞ ꯂꯩꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯁꯤꯗꯁꯨ ꯑꯃ ꯂꯩꯇ꯭ꯔꯥ ꯂꯥꯛꯇ꯭ꯔꯥ ꯁꯤꯗꯁꯨ ꯂꯩ ꯁꯤꯗꯁꯨ ꯂꯩ ꯂꯩꯀꯣ ꯂꯩꯁꯦ ꯁꯤꯗꯩꯗ ꯑꯃꯁꯨ ꯎꯔꯦ ꯁꯤꯗꯁꯨ ꯑꯃ ꯎꯔꯦ ꯁꯝꯗꯤ ꯎꯗ꯭ꯔꯤꯀꯣ ꯁꯤꯒꯤꯁꯦ ꯁꯝ ꯍꯧꯔꯛꯅꯕꯒꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯞꯅꯦ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯗ꯭ꯔꯥ ꯃꯁꯥꯅ ꯇꯥꯗ꯭ꯔꯥ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯅꯦ ꯂꯥꯛꯏꯁꯦ ꯑꯗꯣ ꯁꯤꯒꯤꯁꯤ ꯌꯦꯡꯉꯣ ꯁꯤꯗ ꯁꯝ ꯃꯆꯥ ꯑꯃ ꯂꯩꯈꯠꯂꯛꯇ꯭ꯔꯥ ꯁꯤꯗꯁꯨ ꯃꯆꯥ ꯑꯃ ꯂꯩꯈꯠꯂꯛꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯁ꯭ꯋꯥꯏꯗꯁꯨ ꯑꯃꯨꯛ ꯃꯨꯁꯜꯂꯛꯇ꯭ꯔꯥ ꯁꯤꯁꯦ ꯂꯥꯛꯀꯗꯧꯕ ꯃꯑꯣꯡꯅꯦꯕ ꯂꯣꯏꯅꯃꯛꯀꯣ ꯁꯤꯁꯨ ꯃꯆꯥ ꯑꯃ ꯂꯩꯔꯦꯀꯣ ꯑꯅꯧꯕ ꯂꯥꯛꯏꯅꯦꯕ ꯁꯤꯗꯁꯨ ꯃꯆꯥ ꯑꯃ ꯂꯩꯔꯦꯀꯣ ꯁꯤ ꯑꯅꯧꯕ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯁꯨ ꯑꯍꯥꯟꯕꯒꯤ ꯁꯝꯅꯦꯁꯦ ꯁꯤ ꯇꯥꯡꯉꯨꯔꯕꯅꯦ ꯄꯨꯔꯥ ꯁꯤꯁꯦ ꯑꯩꯅ ꯃꯁꯛꯇꯣ ꯄꯨꯊꯣꯛꯑꯒ ꯍꯥꯏꯗ꯭ꯔꯒꯁꯨ ꯁꯤꯒꯤ ꯅꯝꯃꯤꯕ ꯄꯣꯠꯁꯤꯗ ꯌꯦꯡꯉꯁꯦꯕ ꯁꯤ ꯍꯥꯟꯅꯒꯤ ꯁꯝꯅꯦ ꯁꯤꯁꯨ ꯍꯥꯟꯅꯒꯤ ꯁꯝꯅꯦ ꯁꯤꯁꯨ ꯍꯥꯟꯅꯒꯤ ꯁꯝꯅꯦ ꯃꯆꯥ ꯊꯤꯡꯒꯠꯂꯛꯏ ꯃꯌꯥꯝꯁꯦ ꯁꯤꯁꯨ ꯁꯤ ꯊꯤꯡꯒꯠꯂꯛꯏ ꯃꯌꯥꯝꯁꯦ ꯁꯤ ꯑꯀꯣꯟꯕꯒꯤ ꯁꯝ ꯉꯥꯛꯇꯅꯦꯕ ꯁꯤꯁꯦ ꯁꯤꯁꯦ ꯌꯥꯝ ꯁꯤ ꯑꯍꯥꯟꯕꯒꯤ ꯁꯝ ꯑꯆꯧꯕꯁꯤꯡꯁꯦ ꯁꯤ ꯍꯥꯟꯅꯒꯤ ꯁꯝ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯃꯆꯥ ꯃꯌꯥꯝꯁꯦ ꯁꯤ ꯀꯣꯟꯅ ꯊꯤꯡꯒꯠꯂꯛꯄ ꯉꯥꯛꯇꯅꯦ ꯁꯤ ꯁꯝ ꯈꯔ ꯍꯦꯟꯅ ꯌꯥꯎꯗꯕꯩꯅ ꯁꯤꯗꯤ ꯈꯔ ꯃꯝꯃꯦ ꯑꯗꯣ ꯁꯤꯗꯁꯨ ꯌꯦꯡꯉꯣ ꯁꯤꯗ ꯁꯝ ꯑꯅꯤ ꯊꯤꯡꯒꯠꯂꯦ ꯍꯧ ꯐꯅ ꯊꯤꯡꯒꯠꯂꯛꯄ ꯍꯥꯏꯕꯗꯨꯅꯦ ꯃꯀꯣꯛꯇꯤ ꯆꯥꯎꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩ ꯊꯥꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯊꯥꯕ ꯃꯇꯝꯗ ꯈꯤꯇꯪ ꯊꯤꯡꯒꯠꯂꯛꯄ ꯃꯇꯝꯗ ꯈꯔꯅ ꯆꯥꯎꯅ ꯊꯤꯡꯒꯠꯂꯛꯑꯦ ꯃꯀꯣꯛ ꯆꯥꯎꯔꯒ ꯀꯣ ꯈꯔꯅ ꯄꯤꯛꯅ ꯊꯤꯡꯒꯠꯂꯛꯑꯦ ꯑꯗꯨꯒꯨꯝꯕꯅꯦ ꯁꯤꯒꯤꯁꯦ ꯑꯗꯨꯅ ꯁꯤꯗꯩꯗ ꯃꯀꯣꯛ ꯆꯥꯎꯅ ꯊꯤꯡꯒꯠꯂꯛꯑꯦ ꯍꯥꯏꯗꯤ ꯑꯁꯥꯡꯕꯁꯤꯡꯁꯤꯒ ꯃꯥꯟꯅꯗꯦꯕ ꯃꯁꯤꯒꯤꯁꯦ ꯂꯨ ꯎꯔꯨ ꯃꯇꯨꯡꯗ ꯄꯨꯜꯂꯞꯅ ꯂꯨ ꯂꯣꯏ ꯁꯤꯠꯅ ꯇꯧꯊꯣꯛꯑꯀꯥꯟꯗ ꯍꯧꯒꯠꯂꯛꯄ ꯃꯑꯣꯡꯗꯨꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯇꯦꯟꯕꯁꯤꯡꯁꯦ ꯔꯤꯒ꯭ꯔꯣꯅꯦꯕ ꯍꯥꯏꯗꯤ ꯀꯣꯟꯅ ꯍꯧꯔꯛꯄꯅꯦꯕ ꯁꯤꯁꯤꯅ ꯍꯥꯟꯅꯒꯤꯅꯦ ꯁꯤ ꯄꯣꯠꯁꯦ ꯁꯤꯁꯤꯅ ꯁꯝ ꯌꯥꯝ ꯌꯥꯎꯗꯕꯒꯤ